ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯁꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯂꯤꯖꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯉꯁꯤꯒꯤꯁꯤꯅ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯗꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯏ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯅ ꯑꯟꯖꯨ ꯀꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯅꯤ ꯁꯤꯆꯨꯑꯦꯁꯟ ꯑꯃꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯛꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯝꯗꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯁꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯔꯥꯜ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤ ꯃꯇꯝ ꯂꯩꯔꯤꯀꯥꯟꯗꯗꯤ ꯌꯥꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯐꯜ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯤꯔꯠꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯂꯕ ꯍꯥꯏ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯄꯥ ꯄ꯭ꯔꯦꯝꯕꯤꯔꯒꯤ ꯍꯧꯔꯛꯐꯝꯁꯤ ꯑꯂꯤꯒಢ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯖꯥꯋꯥꯜ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯤꯔꯠꯇ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯊꯝꯂꯝꯃꯤ꯫ ꯄꯥꯋꯔ ꯀꯣꯔꯄꯣꯔꯦꯁꯟꯗ ꯄ꯭ꯔꯦꯝꯕꯤꯔ ꯖꯨꯅꯤꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯕꯤꯔ ꯃꯌꯨꯝꯗ ꯂꯩ꯫ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯕꯁꯤ ꯂꯣꯏꯅꯕꯤ ꯁꯟꯇꯣꯁ, ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯣꯅꯤꯌꯥ, ꯃꯆꯥꯅꯨꯄꯥ ꯒꯧꯔꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯇꯣꯝ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅꯤ꯫ ꯃꯄꯥ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕꯒꯨꯝ ꯄ꯭ꯔꯦꯝꯕꯤꯔꯅꯁꯨ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯒꯧꯔꯕꯀꯤ ꯊꯕꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯐꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝꯁꯤꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯨꯇꯤꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯏ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯁ꯭ꯀꯨꯂꯤꯡ ꯃꯤꯔꯠꯇ ꯂꯩꯕ JP ꯑꯦꯀꯥꯗꯃꯤꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁ꯭ꯀꯨꯂꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ 2002ꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯐꯦꯁꯟ ꯗꯤꯖꯥꯏꯟꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 2005ꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯤꯁ ꯃꯤꯔꯠꯀꯤ ꯇꯥꯏꯇꯜꯁꯨ ꯂꯧꯔꯝꯃꯤ꯫ ꯃꯇꯝꯁꯤ ꯐꯥꯎꯕꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯃꯨꯡ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯂꯩꯔꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯑꯃꯗꯤ ꯄ꯭ꯔꯣꯃꯤꯁꯤꯡ ꯑꯣꯏꯕ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯇꯞꯅ ꯕꯗꯅꯥꯝ ꯑꯃꯈꯛ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯊꯝꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯤꯁ ꯃꯤꯔꯠꯀꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯁꯔꯀꯜꯁꯤ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯇꯧꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗꯒꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯆꯩꯕ ꯈꯣꯠꯄ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯊꯤꯖꯤꯟꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯀꯥ ꯍꯦꯟꯅ ꯃꯄꯥ ꯃꯃꯥꯅ ꯁꯇ꯭ꯔꯤꯛ ꯊꯝꯂꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯍꯤꯁꯤ 10 ꯍꯦꯜꯂꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯐꯦꯁꯟꯒꯤ ꯐꯤꯜꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯂꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯁꯨ ꯑꯣꯏꯔꯝꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯐꯦꯁꯟꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤ ꯃꯈꯜ ꯀꯌꯥ ꯑꯃꯒ ꯀꯅꯦꯛꯁꯟ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥꯁꯨ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯔꯅꯤꯡ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯄꯥ ꯃꯃꯥꯅ ꯈꯪꯂꯛꯄꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯊꯤꯗꯅ ꯆꯩꯕ ꯈꯣꯠꯄ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯗꯦꯜꯂꯤꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯗꯦꯜꯂꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯥꯎꯊ ꯗꯦꯜꯂꯤ
Polytechnic for Women da Interior Designing gi course da admission laurami amasung hostel da lairami. Hostel asida Priyanka ga roommate oiribi nupi asigi maming Anju kawi. Mafam sidagi makoi ani tapna close oiba marup ama oiba haraklami. Karamba makalgi marup oirakke haibada kaigumba makoi anisi marup oiramdaba taragadi matung tarakpada yamna chauba tamthiningai oiba thodok ama miyamgi mangda tholaklamdabasu yai. Anjugi matangda amuk khara khangminasi. Anju Uttar Pradesh ki Amroha district tagini. Mahaki angang oiringagi punsi se normal ama oiba punsi mahing amakhak oirakte. Yamna angang oina mahakna punsigi awaba chaina amakhak thengnaraga laklami. Anjugi mapagi maming Shankar Pal kawi mahak banki employee ama oirami. Media report ki matung inna Anjuna angang oirikanda mahaki mapa asi laibak thiba thodok amada sikhirami. Mapa laitraba matungda Anjugi family si mathong maram ama khanglamde. Adubu matam khara lairaga Anjugi mama mahaki uncle sida mayum palami. Makoi anigi lohonglaba matungda Anjugi uncle amadi mahaki mamagi angang nupa macha ama poklami. Mahaki maming Ajendra kawi. Media report ki matung ina mapa laitraba matung amasung mamana amuk hallaga lohonglaba matungda Anjugi oina yumgi environment si comfortable oiramde. Anjugi matung ina mahaki uncle sina mangonda nattaba lichat chatnaba honnar I hairami. Phibam mayam se thengnarabasu Anju larik laisudadi yamna thawai yaurami. Mahak NCC gi training su yaurami. Haukiba 26 January gi Republic Day da Delhi gi parade ta yaunabagi selection su fanglami. Graduation loiraba matung Anju makha tana lairik tamnabagi damak Delhi gi Government Girls Polytechnic ta laklami. Mafam sida Anju gi punsida yamna chauba turning point amakhak laklami. Karigeno harigadi mafam sida Priyanka mahaki roommate oirami. Mafam sida Priyanka amasung Anjuna makoi anigi haukiba punsigi matangda amana amagi wari linarba matungda makoi ani hena close oiba haraklami. Masagi matung close oiba henmalakpadagi amana amabu yaudrabadi udrabadi leiba ngamlaktabagi phibam amada yauraklami. Phibam si faubadi normal oirami. Adubu Priyanka gi imungna wafam asa khanglakpada yamna tongana maung amada laukhirami. Ijat kini haiduna apikpa wafam si achauba amu oina lauduna Priyanka bu Anjudagi lapna leinaba instruction pirami. Priyanka gi imungna machanupiga Anjuga arana mari ama leire haibagi akiba amakhak leirami. Kaigumba makhoina khallibasina achumba oiraba amasung miyamna khangnarakpa taragadi ngasigi samasida achauba badram ama oirani haina khalami. Phibam asida mapa mamana namfuda handle tobagi mahutta situation asi yamna gyan tana face toba amakhak changi. Makhoina yamna nungsina Priyanka da wari tofam thokpani. Priyanka amadi Anju matau karamna mari leinarakhribano haibasi khangdoknaba hotnagadabani. Nakal amaromdana Anjugi imungnadi wafamse kaisu serious oina lauramde. Adubu Priyanka gidi mapa mama khak natana mabungnasu Priyanka amadi Anju tongan leihannaba kanna hotnaraga leirami. Adubu makoi anidi amana amadagi lapthokpa sukpam pamlamde. Makoi anibu khaidoknabu hotnariba makai hena naksinba haibadu oiraklami. Masidagi hendoraktuna Anju mayumda chatpada Priyanka puraga chatli. Priyanka na mayum chatlasu Anju puraga chatli. Phibam sida Priyanka gi imungna hojikti kesi yumgi mapal lanthokre haina khalami. Maram asina yamna sathiba akanba khongthang ama laukhapta mathau tare haina khalami. Wakhal asiga loinana Priyanka bu moithem tawraga mathanta mayumda laknaba kaurami. Priyanka gi matung ina mahakna hek mayum yaubaga mahakpu fajilaga thamlami. Yumgi mapalda sukthok thokalamde. Yum manungda thamlagasu kihan khanghanba tawrami. Kaigeno hairagadi Anjubu kauthokhinabagidamaktani. Phibam asi tha ahumuk chathraga leirami. Marak sida Priyanka na mental pressure na maram oiraga mahaki kudangda masana kaigumba posak amana lensinjarami. Yamna thina sokpana maram oiraga hospital da admit toba mathau tarami. Hospital da tha ama hena leirami. Hairiba matam sida Anju Priyanka gi manakta ahing nungdil lengdana leirami. Phibam asi mafamdugi SP fauba yaurami. Adubu solid oiba investigate ama fauba tauramde.
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯗꯦꯜꯂꯤꯒꯤ ꯍꯣꯁꯇꯦꯜꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄ꯭रिꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨꯅ ꯄꯨꯜꯂꯒ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯄ꯭ꯂꯥꯟꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯑꯟꯖꯨꯒꯤ ꯃꯅꯥꯎ ꯑꯖꯦꯟꯗ꯭ꯔꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯖꯦꯟꯗ꯭ꯔ ꯗꯦꯜꯂꯤꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭रिꯌꯥꯡꯀꯥꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯁꯤ ꯆꯨꯝꯅꯒꯤ ꯃꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯄ꯭रिꯌꯥꯡꯀꯥꯅ ꯑꯖꯦꯟꯗ꯭ꯔꯗ ꯂꯨꯍꯣꯡꯅꯕꯒꯤ ꯄ꯭ꯔꯣꯄꯣꯖ ꯇꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤ ꯑꯖꯦꯟꯗ꯭ꯔꯅ ꯁꯣꯏꯗꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯩꯒꯨꯝꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯄꯥꯡꯊꯣꯛꯂꯒꯗꯤ ꯄ꯭रिꯌꯥꯡꯀꯥ ꯑꯟꯖꯨꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯖꯨꯅ ꯋꯥꯁꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯟꯖꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭रिꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯄ꯭रिꯌꯥꯡꯀꯥꯅ ꯑꯖꯦꯟꯗ꯭ꯔꯒꯤ ꯃꯥꯡꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯄ꯭ꯔꯣꯄꯣꯖ ꯇꯧꯕꯗ ꯈꯨꯗꯛꯇ ꯑꯖꯦꯟꯗ꯭ꯔꯅ ꯑꯗꯨꯝ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯇꯧꯔꯒ ꯃꯟꯗꯤꯔꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯖꯦꯟꯗ꯭ꯔꯗꯒꯤ ꯄ꯭रिꯌꯥꯡꯀꯥꯅ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄ꯭रिꯌꯥꯡꯀꯥ ꯂꯨꯍꯣꯡꯂꯦ ꯇꯥꯕꯗ ꯃꯄꯥ ꯃꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯕꯨꯡ ꯀꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯄ꯭रिꯌꯥꯡꯀꯥ, ꯑꯟꯖꯨ ꯑꯃꯗꯤ ꯑꯖꯦꯟꯗ꯭ꯔꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯁꯨ ꯄ꯭रिꯌꯥꯡꯀꯥꯅ ꯑꯟꯖꯨꯒꯤ ꯁꯄꯣꯔꯠꯇ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭रिꯌꯥꯡꯀꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯨꯛ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄ꯭रिꯌꯥꯡꯀꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯑꯔꯥꯟꯕ ꯃꯑꯣꯡ ꯑꯃꯈꯛ ꯇꯧꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕ ꯏꯟꯁꯤꯗꯦꯟꯠ ꯃꯌꯥꯝꯁꯤ 2008ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯆꯨꯋꯦꯁꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄ꯭रिꯌꯥꯡꯀꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯑꯖꯦꯟꯗ꯭ꯔꯅꯁꯨ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯄ꯭रिꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯔꯕꯗꯤ ꯀꯅꯥꯕꯨꯁꯨ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯍꯤꯡꯗꯧꯕꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯨꯝꯗꯒꯤ ꯐꯪꯂꯝꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯐꯤꯚꯝꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯍꯥꯔꯟꯄꯨꯔꯗ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯈꯟꯕꯒꯤ ꯃꯔꯝꯅ ꯃꯐꯝꯁꯤꯗ ꯄ꯭रिꯌꯥꯡꯀꯥꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯔꯕꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯟꯖꯨꯒꯤꯁꯨ ꯈꯪꯅꯕ ꯃꯔꯨꯞ ꯑꯃ ꯃꯐꯝꯁꯤꯗ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯏꯗꯨꯀꯦꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯗꯣꯀꯨꯃꯦꯟꯠꯁ ꯂꯣꯏꯅꯃꯛ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭रिꯌꯥꯡꯀꯥ ꯃꯑꯣꯡ ꯇꯥꯕ ꯊꯕꯛ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯤꯔꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯇꯤ.ꯄꯤ. ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯗꯥꯁꯃꯦꯁ ꯅꯒꯔ ꯀꯣꯂꯣꯅꯤꯗ ꯊꯥꯒꯤ ꯂꯨꯄꯥ 700 ꯊꯤꯕ ꯑꯄꯤꯛꯄ ꯔꯨꯝ ꯑꯃ ꯚꯔꯥꯗ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛꯁꯨ ꯂꯣꯏꯔꯝꯗꯦ꯫ ꯄ꯭रिꯌꯥꯡꯀꯥ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯗꯣꯀꯨꯃꯦꯟꯠꯁꯤ ꯌꯥꯎꯗꯕꯅꯤꯅ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯗꯣꯀꯨꯃꯦꯟꯠꯁ ꯂꯣꯏꯅꯃꯛ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯝꯃꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯄ꯭रिꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨ ꯔꯤꯛꯁꯣ ꯑꯃ ꯇꯧꯔꯒ ꯃꯄꯥ ꯄ꯭ꯔꯦꯝꯕꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯁꯤ ꯃꯃꯥ ꯁꯟꯇꯣꯁꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯄ꯭रिꯌꯥꯡꯀꯥ ꯑꯟꯖꯨꯒ ꯂꯣꯏꯅꯅ ꯎꯕꯗ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄ꯭रिꯌꯥꯡꯀꯥꯅ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯂꯩꯕ ꯃꯄꯥ ꯄ꯭ꯔꯦꯝꯕꯤꯔꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯄ꯭रिꯌꯥꯡꯀꯥ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯝꯃꯒ ꯃꯄꯥꯟꯗ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭रिꯌꯥꯡꯀꯥꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯗꯤꯒ꯭ꯔꯤ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯒꯤ ꯑꯁꯥꯎꯕ ꯑꯃꯨꯛ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯗꯤꯒ꯭ꯔꯤꯒꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯣꯟ ꯋꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯪꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭रिꯌꯥꯡꯀꯥꯅ ꯃꯃꯥꯒꯤ ꯋꯥꯁꯦ ꯃꯔꯛꯇ ꯊꯠꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯟꯖꯤꯟꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ꯫ ꯑꯩ ꯈꯛꯀꯤꯅꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯁꯟꯇꯣꯁꯅ ꯑꯟꯖꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯜꯂꯒ ꯏꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯐꯖꯅ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯄ꯭रिꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨ
ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯃꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯈꯥꯝꯖꯤꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥ ꯐꯨꯕ ꯍꯥꯏꯕꯁꯤ ꯑꯦꯅꯤ ꯁꯤꯆꯨꯑꯦꯁꯟꯗ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯁꯟꯇꯣꯁ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯡꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯉꯣꯟꯗ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯁꯥꯒꯠꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯁꯨꯡ ꯑꯟꯖꯨꯅ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯃꯗꯤ ꯏꯗꯨꯀꯦꯁꯅꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯗꯤ ꯑꯟꯖꯨ ꯃꯤꯠꯀ ꯌꯦꯡꯅꯔꯗꯨꯅ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯅꯕꯒꯤ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯟꯖꯨ NCC ꯌꯥꯎꯔꯝꯕꯅꯤ ꯑꯃꯗꯤ ꯀꯃꯥꯟꯗꯔꯁꯨ ꯑꯣꯏꯔꯝꯃꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯆꯥꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯩ꯫ ꯑꯟꯖꯨꯅ ꯁꯟꯇꯣꯁꯄꯨ ꯑꯃꯨꯛꯀꯤ ꯈꯨꯀꯥꯎꯗ ꯐꯃꯨꯡꯗ ꯇꯨꯍꯜꯂꯝꯃꯤ ꯑꯃꯗꯤ ꯁꯟꯇꯣꯁꯅ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯑꯟꯖꯨꯅ ꯁꯟꯇꯣꯁꯀꯤ ꯈꯧꯔꯤ ꯆꯔꯝ ꯃꯦꯠꯂꯝꯃꯤ꯫ ꯁꯟꯇꯣꯁ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯃꯥꯒ ꯃꯆꯥꯒ ꯂꯩꯅꯕ ꯃꯔꯤ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯄꯨꯂꯞ ꯑꯃꯨꯛꯇꯗ ꯃꯥꯡꯕ ꯇꯥꯟꯖꯥ ꯑꯃꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯃꯥ ꯁꯟꯇꯣꯁ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯏꯪꯊꯔꯛꯂꯝꯃꯤ꯫ ꯈꯧꯔꯤ ꯃꯦꯠꯂꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯃꯃꯥꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯈꯛ ꯂꯩꯕꯅ ꯑꯟꯖꯨꯅ ꯁꯟꯇꯣꯁꯀꯤ ꯃꯆꯤꯟꯗ ꯐꯤ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯊꯕꯛꯁꯤ ꯈꯟꯊꯔꯛꯄꯗ ꯑꯀꯤꯕ ꯑꯃꯈꯛ ꯐꯥꯎꯍꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯄ꯭ꯔꯦꯝꯕꯤꯔ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯏ꯫ ꯕꯦꯗꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ manungdagi oina lonsalami adubu ngaihakki matungda thong thilakpagi makol amakak tarami masina takpadi Prembir halae haibani masigi matungda thokkatoriba thodoksi akanba mawongda yaningdaba utpa amakak mathau tai mama hatlaba matungda Priyanka amadi Anju surrender toromba taragadi situation asi matang swaida control toromba yabani amasung mi ama hatke yauna hatpa natabagi case oiraga matam khara jail da leuraga amuk tholaktuna anoba punsi mahing amakak semgatpa yabagi kudong chaba amakak fangi adubu Anju amadi Priyanka gi wakalda humanity haibasi pungmang mang kirami makoi ani hojikti sahing chaba sa haibadu oiraklami maramasina Anjuna Priyanka da ingita thong hangnaba hairami amasung Anju matangi attack ama taunaba ready leirami Prembir na manungda hek changlakpaga Anjuna maningdagi yamna kanna kawrukpagi Prembir masa adu paithoklaga leimaida tarami adubu mahakna famungda taduna leiribi mahaki nupigi asi waksang urubadagi Prembir yamna saurami makoi anina santospu hatlibani maramasina police kaugi hairami Prembir na landline gi phone leifam lomda chattuna 100 number da call torami adubu call asi chatrikanda Priyanka na phone gi wire si chinglami tanja sida Anju kitchen dagi thang ama puraktuna Prembir da hanjan thilami Prembir na makoi aniga yamna kanna muknarami adubu Anju su mapangal mathauna leibana Prembir da hanjan thangna thinba leplamde mamai thangda Anju na Prembir gi thabakta thangna thilami matang sida Priyanka na fi ama puraktuna mapa Prembir gi machinda namsulami Prembir su mikup khara leiraga thawai tharami imung asi hojikti pumchik chiklami mioi ani gi punsi loikhirami masigi matung Priyanka na maki documents locker da thamba magi mingda leiba fixed deposit ki che sanalupa khara amadi paisa oina khara bag ta hapchelami thodok ase lut tawnaba hotnabada thokhiba thodok ama oina uhannaba hotnarami amasung kanagumba mioi amatada singnadanaba hotnarami wakalol asiga loinana makoi anina thawaina yumgi potchai mayamsi koichai chai thoklami Priyanka na radio tharaga lerami kageno haibada mapandagi yengbada normal oiba fiam amakak manabagi damaktani tawba yaba thawaksing oisalaba matung yumgi mamangda leiriba makoina loiba huisigi manakta laklami manungda pusilaga bedroom manungda chena pulaga thamami numidang simadi mafam sida makoi ani tumlami mathangi ayuk anganba chawrakna pung manga muk taba swaida yumgi solon salamaga rickshaw ama tawraga makoi gi bharagi roomda amuk halaklami mihat asigi matangda miyamna khanglaba matung imungi mioi singna police ta pau pikhirami ahanbadadi police ta thodok asi huran sithi tawbada thokhiba thodok amani haina lawrami adubu investigate ki matamda
matang kaya amada strange oiba wafam kaya ama thoraklami kudam oina hairabada thodok thokhraba matung numit kaya ni haukrabasu Priyanka yumda laktaba yumsida nampuda changbagi sign amata udaba amasung yumda loiriba huina konglaktabana chingbani thodok asagi matangda media da paw leptana fonglami Priyanka leining mafam amada leisanu mahak thodok asida chenadaba taragadi mahak yumda lakfam thoi haina police na khanba horami mangonda phone tawrabasu switch off haraklami police na Priyanka da yamna chingnarami mamai thangda 2008 ki November gi tang 38 ta police na Priyanka amadi Anju farami wahang pahonggi matamda makhoi anina masagi maral yazarami masigi matung makhoi ani jail da thajan khirami matung tarakpada 2010 gi December 26 ta makhoi animak bail fanglami masagi matung yamna kuina case asagi matangda hearing tawraga 2015 gi May gi tang 19 da Priyanka amadi Anju punchi chupagi jail da lainabagi dandi pirami matang sida ngasigi wari si lo shinjarage. Thank you everyone.